Women's Girls Hostel Waqf Board Manipurna CHALAIBA HOSTEL ASIGI MATANGDA THOKLIBA Wathok Asi Puna Phaminaduna Waroisin Puraknaba Authority Oiriba Waqf Board Manipurna Singadabani HAINA Manipur MEITEI-PANGAL Welfare Organization na PHONGDORAKLI Organization na nistina thadoropa cherol namada Waqf Board ki makhada CHALAIBA Hostel Oibana Hostel Asigi Oiba Chana Kanglon Leizariba Dugi Makhada Kanglon Ngakna Waroisin Thamgadabani Masigi Isuasi Atuba Matamda Authority Amadi Waroisin Yauna Puna Phaminaduna Nakai Singba Waroisin ama Puraknaba Honabada Pangal Kunaina Sogotpam Toi Wathok Asigi Matangda Social Media Amadi Print and Electronic Media the Launaba Kudaktagi Tokadabani Haina MMWO na Asetpa Wafam Thamlakli Amaromda Iramda Manipur Sida Kanagumban Mioi Kara Amasung Luf Karan Apunbagi Saktam Amadi idea of Manipur Butugainaba Joktaba Naidana Honoragli Mahu Puba Wakalon Asidagi Irechapum Namakna Jackson Minasi Luf Amana Iramda Masida Leriba Kanglup Singi Identity Lepagi Authority Nati Habasi Iramda Manipur Sida Leriba Irecha Kuding Magna Kangi Maramgi ngakpigani Manipur gi lengakna yelhomi singi list gazette oina phongduna leikraba sida kanagumba mioi khara luf amana hairaka hekta official amagum khalamgani haibasi reicha sing asi apangba nate idea of Manipur gi wakhalonda apunba saktam ama sagatnaba ahing nungthil khaktana honajariba mayam asi kan masigumlaba Mathong Hoktraba Karana Manghankigadra Haibagi Chingnaba MMWO da Faudaba Nate Maramaduna State Lengakna Logi Oiba Yang Sangbiraga Makata na Amukhanna Thoktanaba Matam Lading Sida Honabiu Haina MMWO na Achepa Wafam Thamlakli